ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯨꯝꯂꯒꯇ ꯂꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯥꯒꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗ ꯅꯣꯡꯃ ꯀꯣꯅꯨꯡꯗ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯍꯥꯏꯌꯨ ꯏꯄꯥꯒꯨꯝꯂꯕ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯧꯗꯨꯅ ꯆꯥꯛ ꯄꯤꯖꯧ꯫ ꯃꯈꯣꯏꯗ ꯅꯆꯥ ꯐꯪꯖꯒꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯅꯤꯖꯧ꯫ ꯃꯈꯣꯏꯅ ꯄꯦꯟꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯐꯔꯦ ꯏꯄꯥꯒꯨꯝꯂꯕ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯖꯒꯅꯤ꯫ ꯀꯅꯥ ꯂꯩ? ꯑꯍꯜ ꯑꯁꯤꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯈꯣꯍꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯅꯥ ꯄꯥꯝꯖꯗꯦ꯫ ꯅꯅꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯅꯥꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕꯗꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯗꯨꯅ, ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯨ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯕ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯈꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯤꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯂꯥꯟꯃꯤ ꯈꯔꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯅꯤꯡꯕ 2,000ꯃꯨꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯕ 2,000 ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯆꯪꯗꯨꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗ ꯃꯆꯥ ꯐꯪꯖꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯏꯕꯥꯅꯤꯒꯤ ꯑꯋꯥꯕꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯎꯕꯤꯔꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯄꯤꯅꯕꯤꯒꯗꯧꯔꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯖꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯄꯤꯒꯗꯧꯔꯤ꯫ ꯃꯍꯥꯔꯥꯅꯤ, ꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯃꯍꯥꯔꯥꯅꯤꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅ ꯃꯍꯥꯔꯥꯅꯤꯕꯨ ꯃꯆꯥ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯀꯣꯅꯨꯡꯗ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨ ꯑꯗꯨ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯗꯨ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯥꯏꯍꯥꯛꯁꯨ ꯅꯅꯥꯏ ꯅꯨꯕꯤꯁꯤꯡꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯂꯨꯆꯣ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩ ꯀꯩꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈꯤꯒꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯇꯨꯝꯃꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯐꯔꯔꯣꯏꯅꯦ ꯏꯃꯥꯒꯤ ꯕꯦꯃꯥ꯫ ꯊꯣꯏꯅꯨꯗꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯈꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ 2 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯆꯟꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯃꯃꯤꯠꯁꯨ ꯎꯔꯝꯗꯦ꯫ ꯂꯣꯌꯥꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯈꯔꯒ ꯎꯃꯪꯗ ꯎ ꯌꯥꯜꯂꯝꯃꯤ꯫
ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯆꯥꯛ ꯌꯣꯝꯕꯗꯣ ꯍꯥꯡꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯂꯣꯌꯥ, ꯆꯥꯛꯁꯤ ꯆꯥꯔꯒ ꯎꯗꯣ ꯄꯨꯂꯞ ꯌꯥꯟꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯈꯨꯔꯥ, ꯅꯣꯏ ꯑꯗꯨꯝ ꯆꯥꯕꯤꯔꯣ, ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯆꯥꯔꯛꯏ꯫ ꯍꯩ, ꯆꯥꯔꯛꯑꯁꯨ ꯃꯍꯥꯎ ꯇꯪꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯅꯤꯗ ꯈꯨꯔꯥ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯔꯒꯦꯀꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥ ꯍꯣꯏ ꯆꯥꯕꯤꯔꯣ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯛꯌꯨꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯔꯝꯃꯤ꯫ ꯂꯣꯌꯥꯗꯣ ꯃꯌꯨꯝꯗꯒꯤ ꯆꯥꯛ ಚಾರꯛꯂꯝꯗꯦ, ꯏꯀꯥꯏꯕꯗꯒꯤ ಚಾರꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤꯕꯅꯤ꯫ ꯂꯣꯌꯥꯗꯣ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯆꯟꯇꯣꯝꯕꯤꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯃꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯑꯩꯅ ꯃꯤꯠ ꯎꯔꯝꯂꯕꯗꯤ ꯇꯥꯆꯧꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯑꯁꯦ ꯊꯤꯜꯂꯨꯒꯗꯕꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯁꯨ ꯃꯤꯠ ꯎꯅꯤꯡꯉꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯆꯟꯇꯣꯝꯕꯤꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯁꯨꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯐꯤ ꯊꯥꯗꯣꯛꯅꯕ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯀꯨꯝꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯥꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯣꯌꯥꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯆꯜꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯀꯔꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯤꯕꯅꯣ? ꯇꯥꯆꯧꯅ ꯅꯉꯣꯟꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯇꯥꯆꯧꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯁꯨꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯕꯅꯦ ꯇꯥꯆꯧ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯕ ꯌꯥꯗꯦꯀꯣ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯗꯨ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯥꯏꯌꯨ ꯃꯍꯥꯔꯥꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯅꯨꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯏꯆꯥꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯏꯆꯥ ꯊꯣꯏꯅꯨꯕꯨ ꯃꯄꯥꯟꯗ ꯀꯣꯏꯕ ꯈꯔ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯅꯪꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯣ? ꯍꯧꯒꯠꯂꯨꯅꯦ, ꯏꯄꯥ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯅꯪꯕꯣ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯇꯟꯅ, ꯑꯁ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯆꯥꯒ ꯁꯥꯁꯦ ꯍꯥꯏꯔꯤꯕꯕꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯍꯌꯦꯡꯁꯦ ꯏꯄꯥꯒ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯌꯦꯡꯂꯨꯁꯤꯗꯣ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯆꯠꯄꯤꯔꯨꯆꯣ꯫ ꯅꯆꯥꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯅꯨꯅ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯗꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯆꯜꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯕꯤꯔꯝꯃꯤ꯫ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤꯗꯨ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯀꯩꯒꯤ ꯋꯥꯏ ꯁꯤꯠꯂꯤꯅꯣ? ꯊꯝꯃꯨ, ꯇꯥꯆꯧ ꯁꯤꯠꯀꯦ꯫ ꯉꯁꯤꯗꯤꯅꯦ ꯇꯥꯆꯧ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯜ ꯈꯔ ꯐꯪꯉꯤ꯫ ꯏꯆꯜꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯄꯅꯤ, ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯏꯆꯟꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅ ꯐꯖꯕ ꯊꯤꯕ ꯆꯞ ꯃꯥꯟꯅꯩ꯫ ꯂꯣꯌꯥꯗꯣ ꯃꯆꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯆꯟꯇꯣꯝꯕꯤ, ꯀꯔꯤꯒꯤ ꯏꯆꯟꯅ ꯃꯤꯠ ꯎꯗꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯆꯜꯒꯤꯗꯃꯛ ꯇꯥꯆꯧ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯥꯆꯧ, ꯑꯩꯁꯨ ꯃꯤꯠ ꯎꯅꯤꯡꯉꯤ꯫ ꯅꯆꯜꯒꯤ ꯃꯤꯠꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯔꯔꯣꯏꯗ꯭ꯔꯥ ꯇꯥꯆꯧ? ꯀꯅꯥꯅ ꯎꯔꯣꯏ ꯍꯥꯏꯅꯣ? ꯏꯆꯜꯒꯤ ꯃꯤꯠ ꯌꯦꯡꯅꯅꯕ ꯇꯥꯆꯧꯅ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯏꯆꯥ ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫
Leibak asida leiriba ahai ahiba amaiba amaibi kaya kauduna yenghalabasу faba kauba leitri. Adumna Ningthauga Maharaniga wari sanaduna leiringai makoi marang yamna chomba ahal oiraba nupa ama changlai. Hek yengbada ahal ado matik magun yamna leirami. Ningthau ahal adubu ubada sumna hairami. Ipagumlaba Ningthau aigi nakta lakpadi kari leirabagi haibiyu ipagumlaba. Iningthau Aihak thangnaba leiphaktagi lakpani. Iningthaugi icha Rajkumarigi anabado fahanba ngamra haiduna laibak changyingjage haiduna laklibani. Amukta yengbiyo ipagumlaba. Ningthauna ahal nupa adubu Rajkumarina leiriba ka aduda pusilai. Ahal nupa aduna Rajkumaribu yenglami aduga hairai. Iningthau Rajkumarigi anabasi faba ngamnanaba upay amakakti lei. Kari upayno haibiyu ipagumlaba. Leibak asigi nungchup thangba maikaida numit 8 ni leptana chatlaga mi macha singna khundaba leibak ama leibani. Mafam aduda sana machugi kobilai hobani. Kobilai adubu phutuna mahi thaklabadi Rajkumarigi anabase soiduna phagani. Adudi ipagumlaba mafam aduda aigi lanmi sing thaduna sana machugi kobilai adubu lawhaluragi. Iningthau mi machagi leibak adu chatpada hingchabi leiba surung ama lalaga chatkadaba. Hingchabi ado michabi hingchabi. Mafam aduda chatba haibase araiba nate. Ningthausu ahal aduna hairiba sing adu yamna munna tarami. Asumna Ningthauna leibak sinba thongna sagol paujal tharami. Ningthaugi sagol paujal adu tabada mi kharana sanamachugi kobilai adubu thiba chatlami. Adubu sanamachugi kobilai thiba chatkiba mi amata hingna amata halaklamde. Madudagi Ningthauna sanamachugi kobilai adubu purakpa ngamba mida sanalupa kayaga Rajkumari thoinugabu pigani haina hairami. Nupa khara khungi lampakta makhoi masen punsinaduna wari sanaduna leirami. Nupa amana Itaw sanamachugi kobilai adu purakpa ngamba mida Rajkumari thoinu pigani haina hai. Nang laibak yenghurdana laibak yengindre dei taw sanamachugi kobilai ado thiba chatkiba mi amata ngasi phawba hingnamta halaktri. Rajkumari gamta pamjadri thawai sidoi saru. Itaw wakhal muna khaluda Rajkumari lauradi itawna leibak asigi Ningthau oigadoribani. O Ningthauga oiningdre. Asamna nupasing adu makhoi masel wari sanarami. Pau asi loya sutarami. Loya na khale karigumba aina sanamachugi kobilai adu purakpa ngamlabadi. Aina aigi ichanbu nungaina thamba ngamgani. Aduga ichangi mitsu uhanba ngamgani. Adudi ai sanamachugi kobilai adubu thiba chalage. Wase ichan tombidadi hairaroigi. Ichan tombina khanglabadi chatki haiba yarara. Phare adudi matam khara ichan tombise ine hoida thanamlage. Loyado asumna wakhal khalami. Loyana machanupida asumna hairami. Ichan tombi matam kharadi ibungse thangnaba khunda thabak suba chattaba yadri. Nang ine hoida matam khara leiram. Ainasu ineda phajana hairamlabane. Tachao kayam kuina leirak toino haiba ngamdeda. Yari makhaidi thuna halaknaba tawgi. Hoi tachao. Ichan tombina su yaraduna Loyana ichan tombibu mane hoida thanami. Aduga Loyadu sanamachugi kobilai adubu thiba chatkirami. Loyadu chatna asumda wakhalda khalami. Karigumba aina phatanungda thoklabadi ichan tombina karamta hoba. Ai pukning sonthaba yade. Hingchabi adubu hatun sanamachugi kobilai adubu puraktaba sukyamak yadabani. Ase khanduna Loya numit 6 lepa laitana lagami. Loyadu cha khanglamlamlai magi chananaba tanduso amadagi hene yauramde. Tandu chage haiduna hek tawbaga yamna solabi ahal nupi amana Loyada yengduna asumna hairami. Icha manba nangi chananaba yauradi imada khajikta pijo. Imase chak lambana loire. Loyadu ahal nupi adugi matawdu ubada yamna nungaizaramde. Ima nachada tan amakhakti yaujari. Tan ase ima chabiro. Asi haiduna tan adu ahal nupi aduda pizarami. Ahal nupi aduso Loyana pirakliba tando yamna hauna charami. Ahal nupi adu Loyada yengduna. Icha manba nangna ngasi imagi aram khawrangba pumba kokhanbiri. Ichagi singba ngamlaroidaba laman amadi imada tonduna lehauragani. Ima karigi laman nachana imagi aram khawrangba kharada oirabasu
ꯀꯣꯛꯍꯟꯕ ꯉꯝꯖꯔꯤꯕ ꯑꯁꯤꯅ ꯅꯆꯥꯒꯤꯗꯤ ꯄꯦꯟꯖꯔꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯂꯣꯌꯥꯅ ꯃꯥꯅ ꯆꯠꯂꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯆꯥ ꯃꯥꯟꯕ, ꯍꯤꯡꯆꯥꯕꯗꯣ ꯑꯆꯝꯕ ꯍꯤꯡꯆꯥꯕ ꯅꯠꯇꯦ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯤꯟꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯖꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯂꯩꯄꯥꯛꯇꯨ yꯧꯔꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯥꯞꯇꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯂꯣꯌꯥꯅ ꯎꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯊꯥꯡꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯤꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯌꯥꯕꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ, ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯔꯥ? ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯇꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯂꯣꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯅꯪꯅꯁꯨ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯅ ꯋꯥ ꯉꯥꯡꯕꯁꯨ ꯁꯥꯔꯗꯅ ꯈꯪꯒꯅꯤ, ꯅꯉꯛꯇꯨ ꯊꯦꯛꯂꯒ ꯏ ꯆꯨꯞꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯊꯥꯡꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ パイꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯕꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯤꯔꯕꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯣꯌꯥꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯂꯣꯌꯥꯗ ꯌꯦꯡꯅꯔꯤ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯆꯧꯕ ꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯍꯥꯠꯇꯨꯅ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯧꯁꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇꯦ ꯅꯠꯇꯦ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯕ ꯆꯟꯒꯗꯕ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯨ꯫ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯪꯅ ꯌꯨꯝ ꯁꯥꯔꯝꯂꯕꯗꯤ ꯁꯅꯥꯒꯤ ꯀꯣꯕꯤꯂꯩ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯌꯥꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯆꯧꯕ ꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯔꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯗꯣ ꯄꯤꯔꯒꯦ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯈꯔꯗ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯃ ꯄꯨꯊꯣꯔꯛꯑꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯈꯔꯅ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯗꯨ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ, ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯁꯦ ꯄꯨꯗꯨꯅ ꯏꯔꯩꯄꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣ ꯑꯆꯧꯕ ꯅꯨꯄꯥ, ꯃꯁꯤꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯍꯩꯈꯥ ꯑꯁꯤ ꯄꯨꯈꯣ꯫ ꯍꯩꯈꯥ ꯑꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯄꯤꯖꯧ꯫ ꯍꯩꯈꯥ ꯑꯁꯤ ꯍꯦꯛ ꯆꯥꯕꯒ ꯃꯤꯠ ꯎꯕ ꯉꯝꯒꯅꯤ꯫ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯌꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯤ ꯃꯆꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯗꯨ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯨ ꯃꯕꯨꯡ ꯂꯥꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯂꯣꯌꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯆꯜꯁꯤꯅꯅꯦ ꯅꯪꯕꯨꯗ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯏꯅꯦ, ꯃꯇꯝ ꯈꯔ ꯏꯆꯜꯕꯨ ꯁꯦꯟꯅꯕꯤꯕꯒꯤꯗꯃꯛ ꯏꯅꯦꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯂꯣꯌꯥ? ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤꯅꯦ꯫ ꯏꯅꯦꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯉꯝꯗꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯅꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯗꯤꯌꯦ ꯏꯅꯦ꯫ ꯑꯗꯣ ꯏꯅꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ꯫ ꯂꯣꯌꯥꯅ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯄꯥꯔꯤ ꯀꯧꯕ ꯑꯃꯅ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯂꯝꯗꯦ꯫
ꯂꯣꯌꯥꯒ ꯏꯆꯟ ꯇꯣꯝꯕꯤꯒꯗꯣ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯈꯥꯎꯗꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯍꯩꯈꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯜꯗ ꯄꯤꯖꯔꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯍꯩꯈꯥ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯃꯤꯠ ꯎꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯎꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ "ꯇꯥꯆꯧ, ꯑꯩ ꯃꯤꯠ ꯎꯔꯦ! ꯇꯥꯆꯧ, ꯑꯩ ꯃꯤꯠ ꯎꯔꯦ!" "ꯏꯆꯟ ꯇꯣꯝꯕꯤ, ꯍꯥꯏꯌꯨ, ꯅꯪ ꯇꯥꯆꯧ ꯎꯕ ꯉꯝꯂꯕ꯭ꯔꯥ?" "ꯎꯔꯦ ꯇꯥꯆꯧ, ꯉꯁꯤꯗꯤ ꯅꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯇꯧ ꯀꯔꯝꯅ ꯎꯔꯤꯕꯅꯣ? ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯖꯔꯤꯕ ꯍꯩ ꯑꯗꯣ ꯀꯔꯤ ꯍꯩꯅꯣ? ꯍꯩꯗꯣ ꯑꯆꯝꯕ ꯍꯩ ꯃꯥꯟꯗꯦ꯫ ꯇꯥꯆꯧ, ꯅꯆꯜꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ." ꯂꯣꯌꯥꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯆꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯃꯕꯨꯡꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ, ꯀꯔꯤꯒꯤ ꯅꯆꯜꯒꯤ ꯅꯐꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯕꯨ ꯂꯣꯠꯄꯤꯔꯤꯕꯅꯣ? ꯇꯥꯆꯧꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯂꯕꯗꯤ ꯅꯆꯜ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕ ꯇꯥꯆꯧꯅ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥ?" "ꯏꯕꯨꯡꯅ ꯇꯧꯔꯤꯕꯁꯦ ꯏꯆꯜꯒꯤ ꯐꯅꯅꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯜꯁꯨ ꯃꯤꯠ ꯎꯕ ꯉꯝꯂꯦ꯫ ꯇꯥꯆꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯇꯥꯆꯧ ꯀꯣꯅꯨꯡꯗ ꯆꯠꯂꯨꯒꯦ." "ꯍꯣꯏ ꯇꯥꯆꯧ." ꯂꯣꯌꯥꯗꯣ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯈꯔꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯆꯟ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯃꯃꯤꯠ ꯇꯥꯡꯖꯕꯒꯤ ꯋꯥꯅꯤꯗ, ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ꯫ ꯉꯁꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗꯅꯦ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯊꯣꯛꯂꯁꯤ꯫ ꯃꯥꯗꯤ ꯃꯃꯤꯠꯁꯨ ꯇꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯈꯪꯂꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯗꯨꯅ ꯁꯅꯥꯕꯨꯜ ꯑꯃ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠ ꯎꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯇꯞꯅ "ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯊꯣꯔꯛꯑꯦ. ꯃꯥꯁꯦ ꯇꯞꯅ ꯆꯪꯉꯒ ꯃꯆꯤꯟꯁꯦ ꯃꯦꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯏꯆꯟ ꯇꯣꯝꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯕꯨꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ "ꯏꯆꯟ ꯇꯣꯝꯕꯤꯁꯤ ꯆꯦꯟꯈ꯭ꯔꯦ. ꯇꯥꯟꯅꯁꯦ, ꯇꯥꯟꯅꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯗ ꯄꯥꯔꯤꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯄꯥꯔꯤꯗꯨ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯏꯆꯟ ꯇꯣꯝꯕꯤꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ "ꯏꯆꯟ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ?" ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯜꯗꯨ ꯅꯤꯛꯅ "ꯑꯩꯒꯤ ꯇꯨꯡꯗ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯇꯥꯟꯅꯔꯛꯏ." ꯅꯨꯄꯥ ꯑꯍꯨꯝ ꯆꯦꯜꯂꯛꯄꯗꯨ ꯄꯥꯔꯤꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯔꯤ, ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯨ." ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ "ꯐꯠꯇ꯭ꯔꯕ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯁꯤꯟꯅꯒꯗꯧꯔꯤꯕ?" ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯔꯥꯡꯅꯅ "ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯄꯥꯔꯤꯗ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯏꯆꯟ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ "ꯏꯆꯟ ꯇꯣꯝꯕꯤ, ꯅꯣꯏ ꯇꯥꯆꯧꯗꯤ?" "ꯇꯥꯆꯧꯗꯤ ꯀꯣꯅꯨꯡꯗ ꯆꯠꯈꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ. ꯁꯦ, ꯑꯩ ꯈꯨꯠ ꯁꯝꯕꯤꯒꯦ." "ꯌꯥꯔꯅꯤ. ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦ. ꯏꯕꯨꯡꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯅꯆꯟꯗ ꯇꯣꯟꯁꯤꯟꯖꯔꯦ." "ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯅꯊꯟꯇ ꯆꯠꯂꯒ ꯑꯃꯨꯛ ꯇꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯅꯁꯨ ꯄꯥꯔꯤꯗꯁꯨ ꯃꯃꯤꯠ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯄꯥꯔꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ "ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ ꯑꯩ ꯁꯪꯕꯤꯒꯦ." "ꯌꯥꯔꯅꯤꯗ ꯏꯕꯨꯡ. ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯗꯤ ꯏꯕꯨꯡꯅ ꯂꯣꯏꯅ ꯐꯨꯈ꯭ꯔꯦꯗꯨꯗꯤ. ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" "ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯥꯔꯤ ꯀꯧꯏ." ꯑꯁꯨꯝꯅ ꯏꯆꯟ ꯇꯣꯝꯕꯤꯒ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯥꯅ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯕꯤꯂꯩ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯕꯤꯂꯩ ꯑꯗꯨꯕꯨ ꯐꯨꯠꯇꯨꯅ ꯃꯍꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯤ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯅꯥꯔꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯑꯣꯏꯔꯝꯗ꯭ꯔꯤ. ꯅꯪꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯅꯥꯔꯛꯄ ꯂꯩꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏ.
ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ꯫ ꯅꯪꯕꯨ ꯅꯥꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯥꯕꯁꯦ ꯌꯥꯝ ꯋꯥꯏ, ꯑꯗꯨꯅ ꯅꯆꯥ ꯉꯁꯤꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯖꯔꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯥꯗ ꯌꯦꯡꯗꯨꯅ, ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯜꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯪꯒ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯍꯥꯏꯌꯨ, ꯊꯧꯅꯥ ꯐꯕ ꯅꯨꯄꯥ꯫ ꯂꯣꯌꯥꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯣꯌꯥꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯣꯌꯥꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯄꯥꯔꯤꯒ ꯏꯆꯟꯇꯣꯝꯕꯤꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯃꯅ ꯊꯧꯕ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯊꯥꯡ ꯇꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯐꯩꯖꯥꯎ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯊꯧꯕꯒꯤꯗꯃꯛ ꯁꯒꯣꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯕꯁꯨ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯣꯏꯍꯦꯟꯕꯗꯨ ꯊꯧꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯡ ꯇꯥ ꯇꯝꯕ ꯆꯠꯅꯅꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯇꯥꯎ, ꯅꯪ ꯂꯥꯛꯑꯕꯣ? ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯛꯏꯗꯤ? ꯂꯥꯛꯑꯦ ꯏꯇꯥꯎ, ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯑꯃꯥꯏꯕ ꯀꯧꯔꯨꯕꯅꯤ꯫ ꯑꯦ, ꯄꯥꯕꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯏꯇꯥꯎ? ꯍꯟꯗꯛꯇꯤ ꯄꯥꯕꯗꯣ ꯎꯁꯣꯞ ꯈꯔ ꯇꯣꯏꯔꯤ, ꯑꯗꯨꯒꯤꯅꯤ ꯏꯇꯥꯎ, ꯑꯔꯨꯕ ꯅꯠꯇꯦꯗ꯫ ꯐꯔꯦ, ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯃꯇꯝꯁꯦ ꯊꯦꯡꯉꯤ, ꯊꯦꯡꯉꯕꯗꯤ ꯑꯣꯖꯥꯅ ꯑꯃꯨꯛ ꯁꯥꯎꯔꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯇꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ, ꯊꯧꯕ, ꯊꯣꯏꯍꯦꯟꯕ, ꯀꯔꯤ ꯇꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯅ ꯊꯦꯡꯂꯛꯂꯕꯗꯤ? ꯑꯣꯖꯥ, ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯖꯔꯨꯔꯣ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯁꯨ ꯆꯪꯂꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯇꯝꯂꯤꯕ ꯑꯗꯨ ꯅꯨꯄꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯅ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ, ꯏꯇꯥ ꯊꯥꯖ, ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗ ꯋꯥꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯎꯕꯤꯔꯦ ꯏꯇꯥ꯫ ꯑꯗꯨ ꯏꯇꯥ, ꯊꯣꯏꯍꯦꯟꯕꯒ ꯊꯧꯕꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯩꯕꯣꯛ ꯃꯥꯟꯗ꯭ꯔꯥ? ꯋꯥꯡꯕꯁꯨ ꯃꯥꯟꯅꯩ, ꯃꯁꯥ ꯐꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯁꯛꯁꯦ ꯈꯛꯇꯅꯤ꯫ ꯍꯣꯏ, ꯃꯥꯜꯂꯦ ꯏꯇꯥ꯫ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯗꯨ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯅꯁꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ, ꯏꯇꯥꯎ, ꯑꯥꯗꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯆꯤꯔꯣꯜ ꯑꯗꯨꯝ ꯇꯧꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯤꯡꯅꯩ꯫ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯁꯛꯁꯨ ꯐꯖꯩ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯀꯣꯛ ꯍꯥꯏꯖꯜꯂꯨꯅꯤꯀꯣ꯫ ꯑꯦ, ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯅꯤ ꯏꯇꯥꯎ? ꯉꯝꯅꯤ ꯀꯩꯅꯣ꯫ ꯏꯇꯥꯎꯅ ꯊꯥꯖꯗ꯭ꯔꯒꯅ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯖꯜꯂꯨꯆꯣ ꯍꯥꯏꯕ꯭ꯔꯣ? ꯑꯣꯖꯥꯅ ꯈꯪꯈ꯭ꯔꯒꯅꯦ ꯃꯤꯋꯥ ꯇꯥꯅꯅꯕ ꯊꯕꯛ ꯇꯧꯕꯤꯔꯅꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯒ ꯊꯧꯕꯒꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯒ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯩꯕꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯁꯨ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫
ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯊꯣꯏꯍꯦꯟꯕꯅ "ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯈꯣ." ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ "ꯅꯆꯜ ꯑꯅꯤꯕꯨ ꯈꯥꯝꯕꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯕꯨꯡ?" ꯊꯣꯏꯍꯦꯟꯕꯅ "ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣই ꯑꯅꯤꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯒ ꯅꯣꯛꯏꯗꯤ?" "ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯍꯣꯏꯗ ꯌꯦꯡꯈꯤꯗꯦ." "ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯍꯩꯅꯦ꯫ ꯌꯦꯡꯉꯤꯗꯨꯕꯨ ꯌꯦꯡꯗꯦ ꯍꯥꯏ꯫ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅꯅꯦ ꯁꯒꯣꯜꯗ ꯍꯥꯞꯄꯒ ꯀꯣꯛ ꯄꯨꯈꯤꯅꯤꯀꯣ." ꯁꯒꯣꯜꯗ ꯍꯥꯞꯄꯒ ꯄꯨꯈꯤꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯊꯥꯖꯅ "ꯏꯕꯨꯡ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯒꯅꯨ. ꯏꯕꯨꯡ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝ ꯌꯦꯡꯕꯅꯤ." ꯊꯥꯖꯒꯤ ꯋꯥꯗꯨꯗ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ "ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ?" ꯊꯥꯖꯅ "ꯑꯗꯨꯕꯨꯔꯣ ꯏꯕꯨꯡ, ꯌꯥꯝ ꯊꯥꯖꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯛꯂꯥꯏꯅ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ ꯊꯥꯖ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯂꯤꯛꯂꯥꯏꯅ ꯊꯥꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯍꯧꯔꯤ꯫ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯆꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯏꯃꯥꯅ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ. ꯏꯃꯥꯁꯨꯅꯦ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ. ꯅꯄꯥꯁꯨ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯅꯤ." "ꯍꯣꯏ ꯃꯥ." ꯊꯕꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯊꯣꯡꯂꯝꯂꯤꯕ ꯃꯊꯦꯜ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯂꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯊꯧꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ." ꯊꯧꯕꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯆꯪꯉꯛꯑꯣ." ꯊꯣꯏꯍꯦꯟꯕꯁꯨ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯅ "ꯏꯇꯥꯎ, ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯁꯦ. ꯁꯥ ꯇꯥꯟꯕ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ. ꯏꯇꯥꯎ, ꯁꯥ ꯇꯥꯟꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ. ꯏꯃꯥꯁꯨ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯈꯤ. ꯄꯥꯕꯁꯨ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯏꯇꯥꯎ. ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯗꯤ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯅꯨꯡꯁꯤꯕꯗꯨꯝ ꯐꯥꯎꯔꯛꯏ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯇꯥꯎ, ලිꯛꯂꯥꯏꯒ ꯊꯥꯖꯒꯗꯣ ꯏꯇꯥꯎꯅ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯣ?" "ꯍꯦ, ꯑꯅꯤꯃꯛ ꯂꯧꯕꯗꯤ ꯉꯝꯃꯣꯏ. ꯊꯥꯖꯗꯨꯅ ꯑꯩ ꯂꯧꯔꯒꯦ. ꯅꯪꯅ ꯄꯪꯕꯅꯤꯅꯅꯦ ꯈꯔ ꯁꯤꯡꯕ ꯂꯤꯛꯂꯥꯏꯗꯣ ꯂꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗꯨ ꯉꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯩꯗꯤ ꯑꯃꯠꯇ ꯂꯥꯛꯅꯔꯝꯗ꯭ꯔꯤ꯫ ꯊꯣꯏꯍꯦꯟꯕꯒ ꯊꯧꯕꯒꯗꯨ ꯂꯤꯛꯂꯥꯏꯒ ꯊꯥꯖꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯅꯪꯒꯤ ꯃꯤꯡꯗꯣ ꯊꯥꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ, ꯊꯥꯖ ꯍꯥꯏꯕꯅꯤ." ꯊꯣꯏꯍꯦꯟꯕꯅ "ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ. ꯅꯪ ꯌꯥꯕ꯭ꯔꯥ?" ꯊꯥꯖꯗꯨ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯌꯥꯔꯦꯍꯦ. ꯅꯪꯁꯨ ꯍꯥꯏꯖꯜꯂꯣ." ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯂꯤꯛꯂꯥꯏꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯧꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡ ꯊꯧꯕ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯁꯤ." ꯊꯧꯕꯗꯨ ꯂꯠ ꯇꯧꯗꯨꯅ "ꯍꯣꯏ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖꯒ ꯊꯣꯏꯍꯦꯟꯕꯒ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯒ ꯂꯤꯛꯂꯥꯏꯒ ꯑꯃ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯊꯣꯏꯍꯦꯟꯕꯅ ꯂꯤꯛꯂꯥꯏꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯅ ꯂꯤꯛꯂꯥꯏꯕꯨ ꯈꯟꯖꯩ, ꯅꯨꯡꯁꯤꯖꯩ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯅꯗꯤ ꯊꯣꯏꯍꯦꯟꯕꯅ ꯂꯤꯛꯂꯥꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯥ ꯇꯁꯦꯡꯅ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯍꯦꯟꯕꯗꯨ ꯉꯥ ꯈꯔ ꯄꯨꯗꯨꯅ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯏꯪꯈꯣꯜꯗ ꯑꯦꯟꯁꯥꯡ ꯊꯥꯔꯤ꯫ ꯊꯧꯕ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯍꯦꯟꯕ ꯂꯥꯛꯂꯤꯗꯅ." "ꯂꯥꯛꯑꯝꯃꯤꯅꯦ ꯏꯃꯥ. ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯥ ꯐꯥꯔꯛꯑꯦꯅꯅꯦ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯅꯅꯕꯅ ꯉꯥ ꯈꯔ ꯊꯤꯜꯂꯛꯄꯅꯦ." "ꯍꯩꯃꯥ, ꯀꯔꯤꯒꯤ ꯊꯤꯜꯂꯛꯏꯅꯣꯅꯦ? ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯗ. ꯏꯃꯥ ꯉꯥꯁꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯊꯝꯖꯤꯜꯂꯨꯈꯤꯒꯦ. ꯅꯇꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡꯌꯦꯡꯗꯣ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ. ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯁꯤꯔꯥ? ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯗꯨꯅꯅꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯀꯅꯤ ꯍꯥꯏ." "ꯌꯥꯏꯌꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯌꯥꯎꯁꯤꯅꯦ." "ꯑꯗꯣ ꯏꯇꯥꯎ, ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯏꯕꯥꯅꯤ ꯂꯝꯕꯥ ꯇꯥꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ?" "ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯣꯏ.
ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯑꯩ ꯃꯥꯏꯊꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯂꯝꯕꯥꯅꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯌꯥꯎꯔꯒꯨꯝꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ, ꯏꯇꯥꯎ, ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯆꯥꯛꯌꯣꯝ ꯑꯁꯤ ꯆꯥꯈꯤꯁꯤ꯫ ꯊꯧꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯗꯨꯅ ꯇꯨꯔꯦꯜꯗ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛꯌꯣꯝ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯍꯦꯟꯕꯅ, ꯏꯇꯥꯎ, ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯩ ꯏꯇꯥꯎꯅ ꯄꯣꯊꯥꯕꯗꯣ ꯁꯪꯒꯦ꯫ ꯏꯇꯥꯎꯅ ꯄꯣꯊꯥꯕ ꯂꯣꯏꯕꯒ ꯑꯩ ꯑꯃꯨꯛ ꯄꯣꯊꯥꯔꯒꯦ꯫ ꯏꯇꯥꯎ, ꯅꯪ ꯍꯥꯟꯅ ꯑꯣꯏꯅ ꯄꯣꯊꯥꯔꯣ꯫ ꯑꯩ ꯏꯇꯥꯎꯅ ꯄꯣꯊꯥꯕꯗꯣ ꯑꯩ ꯁꯪꯒꯦꯕ꯫ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯍꯦꯟꯕꯁꯨ ꯌꯥꯔꯗꯨꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯇꯨꯝꯂꯤꯕ ꯊꯧꯕꯕꯨ ꯁꯪꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯎ ꯑꯗꯨꯒꯤ ꯎꯁꯥꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯇꯣꯡꯗꯨꯅ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯏꯆꯦ, ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯖꯥꯠꯅꯣ ꯏꯆꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯑꯗꯨꯅ, ꯑꯇꯣꯟꯕꯤ, ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯌꯥꯎꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯊꯧꯕꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ, ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯆꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯑꯗꯨꯅ, ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯀꯠꯊꯣꯛꯅꯒꯗꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯍꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯩꯕꯅꯤ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯈꯨꯠꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ? ꯂꯥꯏꯔꯦꯝꯕꯤ ꯑꯍꯜ ꯑꯗꯨꯅ, ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯕ ꯊꯥꯡ ꯑꯃ ꯂꯩꯕꯅꯤ꯫ ꯊꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ パꯏꯔꯕꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨ ꯏꯆꯦ, ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ, ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯍꯣꯏ, ꯆꯠꯂꯁꯤ ꯑꯇꯣꯝꯕꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯧꯕꯅ ꯎꯊꯛ ꯑꯗꯨꯗ ꯀꯥꯗꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯗꯨ ꯂꯧꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯏꯍꯦꯟꯕꯒꯤ ꯊꯥꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯁꯪꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯏꯇꯥꯎꯁꯦ꯫ ꯅꯪꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯇꯥꯎꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯍꯦꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯒꯦ꯫ ꯏꯇꯥꯎ, ꯅꯪ ꯑꯃꯨꯛ ꯇꯨꯝꯃꯣ꯫ ꯑꯩ ꯑꯃꯨꯛ ꯅꯪꯕꯨ ꯁꯪꯂꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯊꯧꯕꯁꯨ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯕꯗꯨ ꯀꯟꯅ ꯀꯟꯅ ꯅꯥꯈꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯊꯧꯕꯗꯨ ꯇꯨꯝꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯒ ꯊꯧꯕꯒꯤ ꯊꯥꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯆꯦ ꯑꯃꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯏꯇꯥꯎ, ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯛꯎꯀꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯏꯗꯨꯅ ꯊꯅꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯏꯍꯦꯟꯕꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯃꯇꯥꯎꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯥꯡ ꯑꯗꯨ ꯏꯔꯪ ꯂꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦ ꯑꯃꯁꯨ ꯂꯩꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯊꯧꯕ ꯆꯤꯡꯅꯅ ꯆꯦ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯆꯦ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯊꯧꯕꯁꯨ ꯈꯪꯂꯦ, ꯊꯥꯡ ꯑꯗꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯊꯧꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯇꯥꯎ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯏꯇꯥꯎꯒꯤ ꯑꯄꯦꯟꯕ ꯑꯣꯏꯅꯅꯕ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯇꯥꯎ꯫ ꯑꯁꯤ ꯈꯟꯅ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯝꯂꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯦꯡꯅꯅꯕ ꯐꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯍꯧꯔꯝꯃꯤ꯫ ꯊꯧꯕꯒ ꯅꯨꯄꯥ ꯑꯃꯒ ꯍꯥꯟꯅ ꯊꯥꯡ ꯌꯥꯅꯍꯜꯂꯝꯃꯤ꯫ ꯊꯧꯕꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯕꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯈꯤ꯫ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯏꯍꯦꯟꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ
ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯝꯒꯗꯕꯅꯤ ꯏꯇꯥꯎ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯩꯄꯥꯛ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯂꯩꯄꯥꯛ ꯑꯗꯨ ꯀꯔꯝꯕ ꯂꯩꯄꯥꯛꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯍꯦꯟꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯑꯃ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯡ ꯑꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ "ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤ꯫ ꯅꯍꯥꯛꯀꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯁꯨ ꯇꯣꯟꯁꯤꯟꯖꯔꯤ"꯫ ꯊꯣꯏꯍꯦꯟꯕꯗꯤ ꯁꯖꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯁꯖꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ "ꯅꯪꯕꯨ ꯀꯔꯝꯕ ꯁꯖꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯖꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ "ꯑꯩ ꯑꯁꯦ ꯂꯥꯏꯑꯣꯏꯔꯕ ꯁꯖꯤꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ"꯫ ꯊꯣꯏꯍꯦꯟꯕꯁꯨ ꯁꯖꯤ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯖꯤꯒ ꯊꯣꯏꯍꯦꯟꯕꯒꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯔꯕ ꯂꯤꯔꯨꯡ ꯇꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ "ꯉꯁꯤꯗꯒꯤꯗꯤ ꯇꯦꯟ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯇꯦꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯇꯦꯟ ꯅꯠꯇꯦ, ꯂꯥꯏꯌꯥꯝꯁꯤꯡꯅ ꯁꯦꯝꯕ ꯁꯣꯏꯐꯗ꯭ꯔꯕ ꯇꯦꯟꯅꯤ"꯫ ꯊꯣꯏꯍꯦꯟꯕꯗꯨ ꯇꯦꯟ ꯑꯗꯨꯕꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯁꯖꯤ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯨ ꯊꯣꯏꯍꯦꯟꯕꯅ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯕꯣꯛ, ꯆꯥꯎꯔꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨꯕꯨ ꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯤꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯥ? "ꯏꯁꯨ ꯅꯨꯄꯥ, ꯋꯥꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯍꯤꯡꯗꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯁꯤꯡ ꯃꯄꯨꯜ ꯑꯁꯦ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅꯅꯦ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯁꯨꯕꯨ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤꯅꯣ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ "ꯑꯕꯣꯛ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯗꯣ ꯑꯕꯣꯛꯀꯤꯅꯦ ꯍꯥꯏꯕꯗ ꯏꯆꯥ ꯏꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? "ꯏꯁꯨ ꯅꯨꯄꯥ, ꯑꯕꯣꯛꯀꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩ ꯃꯇꯝ ꯈꯔ ꯑꯕꯣꯛꯀꯤ ナꯛꯇ ꯂꯩꯖꯒꯦ꯫ "ꯏꯁꯨꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯕꯣꯛꯀꯤ ナꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯣ꯫ "ꯑꯗꯨꯗꯤ ꯑꯕꯣꯛ, ꯁꯤꯡ ꯃꯄꯨꯟꯗꯣ ꯅꯁꯨ ꯄꯥꯏꯖꯔꯛꯑꯒꯦ"꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯗꯒꯤ ꯁꯤꯡ ꯃꯄꯨꯟꯗꯨ ꯂꯧꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯁꯤꯡ ꯑꯗꯨ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯁꯨ ꯅꯨꯄꯥ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯕꯣꯛ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯎ"꯫ "ꯍꯣꯏ ꯕꯣꯛ"꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯍꯅꯨꯕꯤꯒ ꯊꯣꯏꯍꯦꯟꯕꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯍꯦꯟꯕ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯁꯦꯜꯁꯨ ꯐꯅ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯊꯣꯏꯍꯦꯟꯕꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯆꯔꯥ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯁꯨ ꯅꯨꯄꯥ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯑꯃꯗꯤ ꯍꯌꯦꯡꯗꯤꯅꯦ ꯎ ꯌꯥꯟꯕ ꯆꯠꯄꯗꯣ ꯂꯦꯞꯄꯣ"꯫ "ꯑꯦ, ꯀꯩꯒꯤꯅꯣꯕꯣ"? "ꯍꯌꯦꯡꯁꯦ ꯊꯥꯡꯖꯅꯤꯅꯦ, ꯊꯥꯡꯖ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯃꯥꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏ꯫ ꯑꯗꯨꯅꯅꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯗꯦ"꯫ "ꯑꯕꯣꯛ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯄꯥꯟꯗꯕ꯭ꯔꯣ"? "ꯄꯥꯜꯂꯤ ꯏꯁꯨ ꯅꯨꯄꯥ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯑꯍꯜ ꯑꯣꯏ꯫ ꯑꯗꯨꯅꯅꯦ ꯃꯥꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯕꯣꯛꯀꯤꯁꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯇꯨꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ"꯫ "ꯑꯕꯣꯛ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯒꯅꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯁꯨꯅ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯒꯦ"꯫ "ꯏꯁꯨ ꯅꯨꯄꯥ, ꯍꯤꯡꯆꯥꯕ ꯑꯗꯣ ꯅꯪꯅ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯅꯠꯇꯅ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯥꯔꯗꯨꯅ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯂꯥꯏꯒꯤ ꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯊꯛꯇ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯊꯣꯏꯍꯦꯟꯕꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯃꯥꯒꯤ ꯇꯦꯟ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯆꯞ ꯆꯥꯅ ꯀꯥꯞꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯇꯦꯟ ꯃꯔꯨ ꯑꯃ ꯍꯤꯡꯆꯥꯕꯒꯤ ꯃꯃꯤꯠꯇ ꯄꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯑꯗꯨ ꯇꯦꯟꯅ ꯄꯥꯟꯕꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯊꯣꯏꯍꯦꯟꯕꯅ ꯍꯤꯡꯆꯥꯕꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯑꯗꯨꯁꯨ ꯇꯦꯟꯅ ꯀꯥꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯇꯥꯔꯛꯏ꯫
Hingchabana law khongduna chaina khangbudu tabada khuladuda lairiba mising adu yumdagi thoraktuna yengnarami. Thoihenbana Phatraba hingchaba asina nakhoigi imung manu sagaina te hatuna chakhibagi laman ado pina khomlo. Khunjasing aduna makhuta yopak thang paiduna hingchaba adu tamna chensilai. Khunja mayam aduna hingchaba adubu yamna thina hatlami. Hingchaba adu sukhudak aduda thawai tharami. Leibak adugi mising adu hingchaba sire tabada yamna harawnarami. Thoihenbabusu leibak adugi miyam sing aduna yamna thagatnarami. Nupa kharana thoihenbabu thangduna konung tamna laklami. Ningthausu thoihenbana hingchaba hatle tabada yamna harawrami. Ningthau aduna Thauna phaba nupa nangna aikhoigi leibak asigi awaba se kokhalabanina nangbu ngasidagi leibak asigi senapati hablabani. Asumna thoihenbabu leibak adugi oina senapati hablami. Jahi kharagi matungdani thoihenbadu magi mataw thaububu ningsinglaktuna makhoigi leibakta laklami. Thoihenbadu thaubugi yumda laklami. Haujikti thaubugi yumdu yamna phajaraba yum ama sarami. Thoihenba sumanga duda leptuna magi marup thaububu kaurami. Thabasu imungdagi thoglai. Thaba thoihenba ubada harawna. Haima icha thoihenbani dana nahan makhai nangbu kadaida leirubage nangi marupna nangbuta sonduna leirabani. Ima aisu thangnaba lepak asigi senapati oire. Thoihenbagi wadu tabada thaba yamna harawjarami. Kari ichasu thangnaba lepak asigi senapati oire haiba onthokna nungaikre. Ngasidine aikhoida chak chakrasi. Nadausu ngaihak leiradi konungdagi halaani. Thoihenbasu yarami asumna wari sanaduna leiringai thaubadu konungdagi halaklami. Makhoigi yumda thoihenba leirambadu ubada harawna kaurai. Itaw Thoihenbasu thaububu ubada harawna. Itaw Anidu chensinduna konarami. Itaw asukoiba matam ase itawbu kadaida leirubage. Itaw aisu thangnaba leibak asigi senapati oire. Aisu itaw unaning mankiduna chelaklibani. Thauba matawna senapati oire tabada yamna harawrami. Thabana ima kaitheldagi nga leirugi. Icha thoihenbaga chak chaminadaba matam yamna kuire. Ngasidine nga thonglaga punna chaminarasi. Asi haiduna thabado kaithelda chatuna nga leirami. Thaubaga thoihenbaga su nungai ba wari kaya ama sari. Thabana nga thongduna makhoi punna hauna chaminarami. Ningthauna thaububu kauba lanmi khara tharaklami. Lanmi sing aduna thauba sumangda leptuna thaububu kaurami. Thaubusu chak chabadu leptuna makhuto hamdoktuna mapanda thoglai. Lanmi sing adu ubada Lanmi ningthaugi kari sanaya thanglaire. Senapati iningthauna hojingmag senapatibu konungda laknanaba haina khanghalai. Kari aruba thabak lei haibage iningthauna hojingmag laktaba yade haina kaubadi. Senapati aikhoigi leibaki mafam kharada makok ani panba hingchaba amana landarakpadagi yamlaba miyam ama hingchaba aduna hatkre. Wa asi khananaba iningthauna kauba oiramgadra haina nanai aikhoina khanjaido. Phare Lanmisa nakhoi hana konungda chatlamu aisu laklage. Phani Senapati Lanmi sing adu chatkre. Thaubusu imungda changlaktuna magi marupta sumna hairami. Itaw ai hojingma konungda chataba yadre. Iningthauna aibu konungda hojingmak laknanaba lanmi tharaktuna hairami. Itaw karigino hoji konungda chatkadawribadi. Itaw aikhoigi leibak asida makok ani panba hingchaba malaktuna leibak asigi mi makhai mana hatuna chari. Masigi wa asi khananaba ningthauna aibu kauba oiramgadra haina khallimaro. Adu oirabadi taw aisu yawge. Phare taw aikhoi ani iningthaugi manakta chatlase. Asumna thaubaga thoihenbaga du konungda laklami. Ningthauga hingchaba adubu hatnanaba wa khanarami. Ningthauna thaubada hingchaba adubu hatnanaba yathang pirami. Thoihenbasu hingchaba adubu hatpa chatpado masu yawge haina hairami. Adubu thaubana magi mataw asibu awafamda tahaningdabagi yaramde. Thoihenbana haimanbadagi yarami. Thoihenbaga thaubaga do hingchaba adubu hatnanaba hingchaba aduna leiriba mafam adu tamna laklami. Hingchaba adusu thaubaga thoihenbaga ubada nokladuna hairai. Ngasidi aina chatuna thirudrabaso nasana nakhongna thongna sijarage haina laklaba natra. Phare ngasidi nakhoi anibu oina charage. Asi haiduna mangak ani panba hingchaba adu hauna noklami. Aduga makhoi anigi manakta changsilai. Thaubaso
ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯂꯥꯏꯒꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯊꯧꯕꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯃ ꯀꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯃꯨꯛ ꯃꯀꯣꯛ ꯑꯃꯗꯨ ꯂꯥꯏꯒꯤ ꯇꯦꯟ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯌꯨꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯇꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕ ꯍꯥꯠꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯧꯕꯒ ꯊꯣꯏꯍꯦꯟꯕꯒꯗ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯤꯛꯂꯥꯏꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯒ ꯊꯥꯖꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫